ꯌꯥꯝꯗꯕꯤꯗ ꯊꯔꯣꯏ ꯈꯔ ꯄꯧꯀ꯭ꯔꯥ ꯈꯔ 믹스니네. 타로에 하면 슈퍼간 타로 염다 이시. 라이드로이가 러브드로이가 믹스니 또 라이드로이. ꯑꯗꯨ ꯂꯥꯏ ꯊꯔꯣꯏ ꯑꯃꯨꯛ 어ꯣꯏꯔꯝꯃꯕ 봐봐. 타로이 하면 슈퍼 보고. 이거 타로 염드래 봐. 타로 뭐 뿌듯 하겠더라. 내가 앞에 맛이 하냐거더라. ꯁꯤꯗ ꯃꯍꯤꯗ ꯑꯗꯨꯝ ꯇꯥꯎꯔꯝꯃꯅꯤ ꯅꯣꯡꯃ ꯑꯃ ꯅꯤꯡꯁꯤꯡꯉꯛꯑꯦ ꯅꯪꯒꯤ ꯋꯥꯔꯤꯁꯤ ꯇꯧꯔꯀꯥꯟꯗ ꯁꯉꯥꯏꯄ꯭ꯔꯧꯗ ꯊꯔꯣꯏ ꯆꯥꯕꯗ ꯄ꯭ꯂꯦꯠ ꯑꯃ ꯂꯧꯀꯥꯟꯗ ꯊꯔꯣꯏ ꯑꯝꯇ ꯌꯥꯎꯔꯝꯗꯕ ꯃꯍꯤꯗ 3-4 ꯌꯥꯎꯔꯝꯕꯒꯤ ꯋꯥꯔꯤ ꯂꯩ 맞아. 아니 또 시즈 블랭이. 블랭네 우리가. 필린다 블랭 따르네 머루다 할가 포샤다가. 나네. 시주 어이러메 여기 안 갖고 있는 거. 다로임 집에 다로임 돌에 마사지. 이대로 연주 보내봐. 이대로 연주 보내봐. 시 돌아고. 시자 다로임 여러분. 시즈 블랭이. 하고 이제 블랭이하고 계란. 어디야? 형네 아도 적은 거 동어가 ꯑꯗꯨ ꯍꯥꯏꯖꯤꯜꯂꯣꯕ ꯑꯩꯈꯣꯏꯅ ꯄꯨꯔꯛꯄ ꯁꯣꯏꯕꯨꯝꯅꯤ ꯁꯤꯅ ꯇꯨ ꯑꯁꯤꯗꯩ ꯈꯨꯍꯥꯎꯁꯦ ꯌꯦꯡꯉꯣ 이거 ꯇꯣꯠꯁꯟꯈ꯭ꯔ ꯃꯇꯨꯡꯗ ꯍꯥꯎꯕꯩ ꯆꯥꯡꯁꯦ ꯅꯕꯥꯅꯤꯅ ꯐꯝꯃꯤꯁꯤꯗꯤꯉꯣ ꯂꯨꯍꯣꯡꯕ ꯊꯤꯜꯂꯛꯄꯩꯒ ꯃꯥꯜꯂꯦꯍꯦ ꯃꯅꯤꯡꯗ ꯁꯦꯃꯤꯅꯥꯔꯒ ꯂꯩꯔꯤ ꯍꯣꯏ ꯃꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯍꯜꯂꯛꯑ ꯃꯇꯨꯡꯗ ꯐꯝꯕꯗꯣ ꯑꯗꯨ ꯃꯥꯜꯂꯛꯑꯦꯍꯦ 마마나보기도. ꯃꯃꯥꯟꯅꯕꯩꯗꯣ ꯃꯥꯜꯂꯛꯑꯦꯍꯦ 우리 시자. 건벤 도야야. 어디 머니 줘 갖더라. ꯑꯗꯣ yumdadi sumai tawreba ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯗ ꯂꯧꯗꯕ ꯂꯝꯁꯤꯗ ꯀꯃꯥꯏꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯨꯗꯣꯏꯅꯣ ꯁꯤꯗ example ko to ꯃꯅꯤꯡꯁꯦ ꯃꯇꯦꯛ ꯑꯃ ꯁꯤ ꯃꯇꯦꯛꯁꯦ ꯀꯛꯀꯗꯕꯅꯦ ꯚꯤꯗꯤꯑꯣꯅ ꯁꯥꯈꯤ ꯚꯤꯗꯤꯑꯣ ꯁꯥꯀꯤꯅꯤ ꯆꯨꯞꯄꯗ ꯌꯥꯗꯦ ꯑꯗꯨ ꯅꯪ ꯀꯛꯊꯣꯛꯑ ꯆꯨꯞꯄꯣ Kau ada wa tu siung. Aku sih. ꯑꯀꯣ ꯁꯤ ꯃꯅꯤꯡ ꯀꯛꯏ ꯑꯁ ꯌꯥꯔꯕꯗꯗꯤ ꯀꯛꯈꯤꯕꯗꯒꯤ ꯅꯪꯒꯤꯗꯣ ꯑꯗꯨꯝ ꯀꯛꯑꯣ Aida. Untuk kau ꯀꯩꯅꯣ ꯍꯥꯏꯁꯦ ꯊꯥꯡꯀꯠꯍꯧꯅꯦ ꯃꯅꯤꯡ ꯀꯛꯀꯗꯕꯅꯤ ꯂꯨꯄꯥ ꯑꯃꯅꯤꯅꯦ ꯀꯛꯑ ꯍꯥꯞꯀꯗꯕꯅꯦ ꯊꯣꯏ ꯃꯅꯤꯡꯁꯤꯕꯨ ꯑꯗꯣ ꯁꯤꯁꯨ ꯀꯛꯇ꯭ꯔꯦ ꯀꯛꯇꯤꯌꯦ ꯀꯛꯑꯣ ꯑꯗꯨꯗꯤ ꯅꯪ ꯀꯛꯑꯣ ꯑꯩꯅ ꯑꯃꯨꯛ ꯉꯔꯥꯡ ꯅꯪꯗꯨ ꯀꯛꯇꯕꯤꯗ ꯊꯥꯗꯈ꯭ꯔꯦ ꯀꯛꯑꯣ ꯍꯥꯏꯔꯒ ꯊꯣꯛꯂꯛꯈ꯭ꯔꯦ ꯃꯄꯥꯟ ꯅꯞ ꯂꯩꯔꯝꯃꯦ ꯑꯣ ꯃꯇꯨꯡꯗ ꯃꯄꯥꯟ ꯅꯞ ꯂꯩꯔꯝꯃꯦ ꯍꯣꯏ ꯍꯣꯏ ꯈꯤꯇꯪ ꯍꯣꯏ ꯆꯤꯡꯕꯗꯅꯦ ꯂꯥꯛꯈ꯭ꯔꯦꯕ ꯑꯣ ꯍꯦꯂꯣꯏ ꯌꯣꯛꯅꯕꯗ ꯈꯣꯡꯕ ꯃꯩꯕꯨꯡꯒ ꯁꯣꯔꯥꯠꯇ ꯈꯣꯡꯕ ꯃꯩꯕꯨꯡꯒ ꯃꯈꯣꯟ ꯃꯥꯟꯅꯗꯦ ꯍꯥꯏꯖꯈ꯭ꯔꯣ ꯑꯩ ꯉꯔꯥꯡ ꯈꯔ ꯈꯪꯉꯤ ꯃꯩꯕꯨꯡꯒꯤ ꯃꯩꯕꯨꯡ ꯑꯩꯈꯣꯏꯗꯤ ꯆꯞ ꯃꯥꯟꯅ ꯈꯜꯂꯦꯕ ꯃꯣꯏꯗꯤ ꯖꯟꯇ꯭ꯔ ꯂꯩꯔꯝꯃꯤꯅꯦ ꯑꯩꯈꯣꯏꯗꯤ ꯕꯨ ꯕꯨꯁꯤ ꯉꯥꯏꯔꯦ Anh làm gì? Đôn trong sải đấm trong này à? Là nó bắt đầu cuồng ba, là nó bắt thím bắt sải đấm gà, thằng mình dùng thím bắt sải đấm xe này vậy. Miếng sàn này vậy, sàn này cái đó. Ở đâu mà sai không ra, mà siêu bọc miếng sàn nó cái cái nồi tát kiểu, hai đục kiểu, cây má cái này. Manipur miếng sàn nó mới hình được ra, vay thì mà sang thằng ya đẹp. ꯊꯔꯣꯏ ꯀꯝꯗꯕ ꯊꯔꯣꯏ ꯀꯝꯗꯕ ꯑꯥꯔꯠꯁꯦ ꯊꯥꯡꯅ ꯌꯧꯗꯕ ꯑꯩꯉꯣꯟꯗ 4-5ꯃꯨꯛ ꯊꯦꯡꯅꯔꯦ ꯑꯗꯣ ꯄꯀꯣꯔꯥꯗꯗꯤ ꯊꯔꯣꯏ ꯀꯝꯗꯕꯩꯗꯤ ꯂꯩꯔꯔꯣꯏ ꯑꯗꯨꯝ ꯆꯥꯁꯟꯕ ꯑꯗꯣ ꯑꯩꯈꯣꯏꯗ ꯄꯤꯔꯛꯄ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯡꯉꯛꯄꯗ ꯄꯨꯟꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯗ ꯄꯤꯔꯛꯄ ꯒꯨꯟꯁꯦ ꯁꯤꯁꯤꯅ ꯇꯥꯜꯂ ꯂꯣꯏꯔꯦ Mana? ꯄꯩꯁꯥ ꯇꯥꯟꯕꯁꯦ ꯆꯞ ꯃꯥꯟꯅꯩ ꯀꯅꯥꯒꯨꯝꯕ ꯑꯃꯅ CBIꯒꯤ ꯀꯦꯁ ꯂꯩꯕꯗ ꯍꯔꯥꯎꯕ ꯌꯥꯎꯋꯦ Mana? ꯁꯤꯡꯅ ꯍꯥꯏꯗꯤ ꯑꯗꯨꯅ ꯀꯔꯤꯝ ꯀꯥꯏꯗꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯅꯪ ꯍꯥꯏꯗꯤ ꯅꯪꯅ ꯄꯥꯝꯕ ꯅꯪꯗꯣ ꯑꯣꯏꯅꯕ ꯍꯣꯠꯅꯖꯕꯅꯤ ꯁꯤꯗ ꯃꯤ ꯅꯪꯅ ꯇꯧꯕꯗ ꯎꯀꯤꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯀꯦꯁ ꯑꯃ ꯁꯣꯛꯅꯕꯗ ꯃꯃꯥꯏ ꯑꯣꯏꯌꯦ ꯍꯨꯔꯥꯟꯕꯉꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯍꯨꯔꯥꯟꯕ ꯑꯃꯗ ꯃꯃꯥꯏ ꯑꯣꯏꯌꯦ ꯑꯩꯗꯤ ꯁꯤꯕ ꯍꯨꯔꯥꯟꯈ꯭ꯔꯕꯅꯦ ꯍꯥꯏꯕꯗꯣ ꯔꯤꯋꯥꯔꯗꯇꯤ ꯑꯗꯨꯝ ꯂꯩꯅꯤ